Matamdi asum haukhre. Thaungam numit khudingi thawan gi wahaising adudabu ningsinglaga thawan anidubu yengjai. Susma na Thaungam thengela oyare mapanda sum layarno. Susma ga Thaungam gadu imung changkhre. No ngale Susma thabak chatnabagi loisilli. Susma na Thaungam ai chalukhige. Thaungam na ngaikhuo malem laisase namkhuo nangi asoi angam ngakpi senbidoine. Hoi hoi se namo. Thaungam Susma bu malem laisa nambi. Thaungam na soida ngamdaba oyuko. Chalukhige. Susma chatkre. Thaungam du mathanta laihore. Sandhya ya change. Thaungam duk thari. Susma halakle. Susma na Thaungam Hau nang halaklaba. Hale. Potharo ngaihak ai chak thonglak ngai kho Thaungam doctor na nang date kya tharake. Date 10 da thare. Adudi ngasi 13 ni diwali male ko. Wali leiramuko ngaihak. Thaungam chakhom changkhre. Ngaihak leiraga sangom glass amaga plate amada semga thangga haptuna puthorai. Thaungam na sangom du piraga se thakchilo. Susma sangom du lauraga nang wana ba ay adum laujarasu yabasida nang na thabak wana halaklaga se sem khokpirage. Thaungam sem du khokladuna Susma ga punna wari sana chaminari. Susma gi phone da call lai. Susma na Hello? Mane. Kari haiba? Yani, ay hauji mo laksage. Susma, call du kai. Thaungam na Kaidorage. ATM butagi paisa huralaga chenkre. Adugini. Ay chataba yadre. Chalugige. Phajana leiramuko na. Thongka se phajana lolu ko. Susma chatkre. Thaungam chakhum changlaga chak insang thongle. Loiraga sumangda Susma sungai boina phamduna thawan anidu yengli. Nongthi nong mongbagi thawan anidu udre. Nungsit kanna silai. Nong tabasu haurakpadagi Thaungam imung changai. Thaungam na thonglon ge hek tawbaga mamangda korau leptuna leirami. Thaungam na korau ubada khangduna kanna lawi. Thonglon na bu hotnabada korau na namakpadagi ngamdre. Imung lomda changsinduna phone tawnaba honai. Network amata yaramdre. Korau signal jamarama makhutta pairibadu thangatlaga Thaungam da uli. Karimna nanoi. Thaungam na Korau kaino nang tawrise. Korau na Thaungam nang bu aigi oiba haibase aigi lengdraba wasakne. Thaungam na khonjel hauna kana leke aibu mukta kanbiyo. Lawo kanna lawo. Thenglaba pungphamsida kallaba nongsugi makholda kanana su nangbu tabiroi. Asi hairaga Korau noi. Tawbimal khangdaba sa napunsida nungaibugi ipakta pubiraga aibu mangnaba sinba sadagi su hena tamthi nangdi. Nang leirikhe aidi nungaibu ipakta tawi. Adunane nangbu aigi oinaba honariba napuroiba nanem nangga naknabagi mara leitana mapunsi loikredana. Kari haiba mane ainane mangalga mamaga aina hatpane. Mangalna Thaungam haina siramdaida sonbado nangdi taram loine ko. Asi hairaga Korau du yam usitana noi. Aduk pukchal pikpa ay nangbu tukatse. Ay wangang kana nangbu aigi oibada kanamatana thingba ngamoy. Thaungam gi nakta changsilakano Korau. Khonjel hauna kana lege aibu mukta kanbiyo. Somdana Susma Thaungam da call tawbu honari. Call chatmandabadagi Thawan da call tawi. Susma na Nanao kai lerage che ai somda ATM butagi paisa huran khiba mi fabagi media loi lak leire. Thaungam da phone su chatte mathanta leihobane nang amta chalo. Hoi che Thawan du Thaungam hoi tamna gari thauduna lai.
ꯁꯣꯝꯗꯅ ꯀꯣꯔꯧꯅ ꯊꯧꯉꯝꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯣꯔꯧꯅ ꯊꯧꯉꯝ, ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯣ? ꯆꯤꯡꯅꯒꯅꯨ, ꯂꯥꯛꯑꯣ, ꯀꯩꯝ ꯄꯥꯈꯠꯀꯅꯨ꯫ ꯍꯦ, ꯃꯤ ꯃꯥꯟꯕ ꯁꯥ, ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪ꯫ ꯊꯧꯉꯝ ꯀꯨꯁꯟꯅ ꯀꯣꯔꯧꯗ ꯊꯣꯝꯃꯤ꯫ ꯊꯧꯉꯝ, ꯑꯩꯅꯦ, ꯀꯣꯔꯧꯅꯦ, ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯗꯨꯅꯦ꯫ ꯀꯔꯤꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ? ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ ꯆꯠꯄ ꯅꯪꯕꯨ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ? ꯇꯨꯀꯠꯆꯩ ꯅꯪꯗꯤ꯫ ꯊꯧꯉꯝ ꯀꯣꯔꯧꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯂꯤ꯫ ꯀꯣꯔꯧ ꯊꯧꯉꯝꯕꯨ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯏ꯫ ꯊꯧꯉꯝꯗꯨ ꯁꯣꯐꯥꯗ ꯎꯞꯁꯤꯜꯂꯒ ꯇꯥꯏ꯫ ꯀꯣꯔꯧ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯁꯥꯏ ꯁꯦꯝ ꯃꯀꯨ ꯈꯣꯛꯄꯒꯤ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯀꯣꯔꯧꯗ ꯊꯤꯜꯂꯤ꯫ ꯊꯧꯉꯝꯅ ꯊꯥꯡꯗꯨ ꯁꯠꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯔꯧꯕꯨ ꯊꯤꯜꯂꯤ꯫ ꯀꯣꯔꯧꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯊꯧꯉꯝꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯦ꯫ ꯃꯈꯨꯠ ꯃꯁꯥ ꯏꯅ ꯀꯣꯏꯇꯩ ꯇꯩ꯫ ꯊꯥꯡꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯂꯒ ꯅꯣꯡ ꯃꯔꯛꯇ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯀꯣꯔꯧꯒꯤ ꯃꯑꯣꯡꯗꯨꯒꯤ ꯏꯕꯣꯍꯜꯗ ꯍꯥꯏꯒꯦ ꯈꯟꯅ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯏꯕꯣꯍꯜꯂꯣꯏ ꯇꯝꯅ ꯆꯠꯂꯤ꯫ ꯊꯋꯥꯟ ꯊꯧꯉꯝꯒꯤ ꯃꯌꯨꯝ ꯌꯧꯔꯛꯑꯦ꯫ ꯊꯋꯥꯟꯅ ꯊꯧꯉꯝ, ꯊꯧꯉꯝ, ꯊꯋꯥꯟꯅ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯟꯗꯨꯅ ꯆꯪꯂꯛꯄꯗ ꯀꯣꯔꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯟꯅ ꯊꯧꯉꯝ, ꯊꯧꯉꯝ, ꯊꯋꯥꯟꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯧꯉꯝꯕꯨ ꯊꯤ꯫ ꯂꯩꯇꯕꯗꯒꯤ ꯊꯣꯔꯛꯂꯒ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯔꯛꯏ꯫ ꯃꯆꯦꯗ ꯀꯣꯜ ꯇꯧꯏ꯫ ꯊꯋꯥꯟꯅ ꯆꯦ, ꯁꯨꯁꯃꯥꯅ ꯀꯩꯗꯧꯔꯒꯦ, ꯅꯪ ꯌꯧꯔꯕꯣ? ꯌꯧꯔꯦ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯃꯆꯦꯗ ꯇꯝꯃꯤ꯫ ꯑꯗꯣ ꯆꯦ, ꯊꯧꯉꯝꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ, ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯍꯣꯏ, ꯅꯪ ꯊꯧꯉꯝꯗꯣ ꯐꯪꯅꯕ ꯊꯤꯔꯝꯃꯣ, ꯑꯩꯁꯨ ꯂꯥꯛꯂꯒꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯍꯣꯏ ꯆꯦ, ꯊꯝꯃꯒꯦ꯫ ꯊꯧꯉꯝ ꯏꯕꯣꯍꯜꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯉꯝꯗꯤ ꯆꯤꯡꯅꯗꯅ ꯆꯪꯉꯛꯏ꯫ ꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯤꯑꯣꯏ ꯈꯔ ꯀꯟꯅ ꯅꯣꯛꯄ ꯇꯥꯔꯛꯏ꯫ ꯀꯣꯔꯧꯗꯣ ꯊꯕꯛ ꯂꯣꯏꯔꯝꯃꯅꯤꯅꯦ ꯍꯥ? ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯗꯨꯃꯁꯨ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯔꯦ꯫ ꯅꯨꯡꯉꯥꯏꯔꯦꯅꯦꯀꯣ, ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦꯅꯦ ꯍꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ꯫ ꯀꯅꯥꯅ ꯑꯌꯦꯠ ꯑꯄꯟꯕ ꯑꯣꯏꯗꯣꯔꯤꯒꯦ ꯍꯧꯖꯤꯛꯄꯣ? ꯃꯃꯥ ꯃꯄꯥ ꯇꯨꯝꯅ ꯍꯥꯜꯂꯦ, ꯌꯦꯜꯂꯛꯄ ꯌꯥꯕ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯔꯦ ꯀꯩꯅꯣ, ꯁꯤ ꯃꯉꯥꯏꯗꯅ꯫ ꯊꯧꯉꯝꯁꯨ ꯍꯥꯜꯂꯅꯤ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯏ꯫ ꯊꯧꯉꯝꯒꯤ ꯃꯔꯤ ꯑꯣꯏꯕ ꯄꯨꯝꯕ ꯇꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯄꯤꯗꯠ ꯄꯥꯗꯠꯄꯨꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯈꯪꯈꯤꯕꯗꯒꯤ ꯃꯇꯨꯅ ꯉꯥꯎꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦꯗꯅ꯫ ꯑꯉꯥꯎꯕꯤꯗꯨꯁꯨ ꯉꯥꯎꯕ ꯐꯔꯒ ꯅꯨꯡꯉꯥꯏꯕ ꯈꯪꯗꯅ ꯁꯤꯈ꯭ꯔꯦꯗꯅ꯫ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯊꯧꯉꯝꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯍꯣꯏꯅꯦ, ꯑꯃ ꯐꯪꯖꯕꯒ ꯑꯃ ꯁꯤꯈꯤ, ꯑꯃ ꯐꯪꯖꯕꯒ ꯑꯃ ꯁꯤꯈꯤ꯫ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯃꯥꯒꯤ ꯃꯇꯧꯗꯣ꯫ ꯃꯃꯤꯠꯇꯣ ꯄꯤ ꯀꯪꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯍꯥꯠꯀꯗꯕꯅꯤ, ꯂꯣꯏꯅ ꯇꯨꯝ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯊꯧꯉꯝꯒꯤꯅꯤ ꯍꯥꯏꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯊꯧꯉꯝ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯇꯥꯏ꯫ ꯀꯣꯔꯧꯗꯨꯕꯨ ꯐꯅ ꯀꯨꯏꯔꯦꯗ, ꯑꯃꯨꯛꯇ ꯄꯥꯎ ꯐꯥꯎꯗꯅ ꯅꯣꯏꯕꯣ? ꯅꯨꯄꯥꯅꯤ ꯀꯩꯗꯧꯔꯒꯦ, ꯈꯔ ꯅꯨꯡꯉꯥꯏꯖꯈꯤꯁꯅꯣ꯫ ꯊꯧꯉꯝ ꯊꯣꯡꯅꯥꯎꯗꯒꯤ ꯀꯅꯥ ꯀꯅꯥꯅꯣ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯔꯥ ꯉꯝꯕ ꯃꯟꯗꯣꯝꯆꯥ ꯏꯕꯦꯍꯥꯏꯕꯤ, ꯏꯕꯣꯍꯜ, ꯏꯕꯣꯍꯜꯒꯤ ꯂꯣꯏꯅꯕꯤ ꯊꯥꯕꯂꯩ, ꯉꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ, ꯅꯤꯀꯦꯁ, ꯅꯔꯦꯟ ꯑꯃꯗꯤ ꯁꯨꯔꯖꯤꯠꯅꯤ꯫ ꯊꯧꯉꯝ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯔꯜ ꯃꯤꯍꯧꯕꯅꯤ ꯈꯪꯉꯕꯗ ꯃꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯅꯣꯡ ꯃꯔꯛꯇ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯆꯠꯂꯤꯉꯩ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯨꯏ꯫ ꯂꯥꯏꯠꯇꯨꯅ ꯃꯃꯤꯠ ꯊꯛꯇꯨꯅ ꯃꯈꯨꯠ ꯈꯜꯂꯒ ꯀꯟꯅ ꯂꯥꯎꯏ꯫ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯋꯥꯟ ꯀꯨꯝꯊꯔꯛꯏ꯫ ꯁꯣꯛꯄ꯭ꯔꯣ? ꯊꯧꯉꯝ ꯊꯋꯥꯟꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯊꯋꯥꯟꯅ ꯊꯧꯉꯝ, ꯅꯣꯡ ꯃꯔꯛꯁꯤꯗ ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯊꯧꯉꯝꯅ ꯄꯥꯈꯠꯅ ꯅꯅꯥꯎ, ꯀꯣꯔꯧꯅ꯫ ꯊꯧꯉꯝ, ꯁꯦ, ꯌꯥꯔꯦꯁꯦ, ꯂꯥꯛꯑꯣ, ꯌꯨꯝ ꯆꯠꯁꯦ꯫ ꯊꯋꯥꯟꯅ ꯁꯝꯗꯨꯅ ꯊꯧꯉꯝꯕꯨ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯦ꯫ ꯊꯧꯉꯝ ꯃꯆꯥꯗꯨ ꯅꯣꯔꯃꯦꯜ ꯇꯥꯗ꯭ꯔꯤ꯫ ꯄꯥꯈꯠꯄꯒꯤ ꯏꯊꯛ ꯊꯀꯠꯂꯤ꯫ ꯅꯣꯡꯅ ꯆꯣꯠꯄꯒꯤꯁꯨ
ꯃꯁꯥꯗꯨ ꯅꯤꯛꯂꯦ꯫ ꯊꯋꯥꯟꯅ ꯇꯥꯋꯦꯜ ꯑꯃ ꯄꯤꯔꯛꯏ꯫ ꯁꯦ ꯊꯧꯉꯝ ꯇꯥꯋꯦꯜꯗꯨ ꯂꯧꯔꯒ ꯃꯁꯥꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯊꯋꯥꯟꯅ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯊꯋꯥꯟ ꯗꯨꯀꯥꯟꯗ ꯆꯪꯈ꯭ꯔꯒ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯊꯧꯉꯝꯅ ꯀꯩꯗꯧꯔꯤꯅꯣ? ꯄꯣꯠ ꯂꯩꯔꯨꯕꯅꯦ꯫ ꯊꯋꯥꯟ ꯊꯧꯉꯝꯗꯨ ꯃꯌꯨꯝꯗ ꯄꯨꯗ꯭ꯔꯦ, ꯐꯥꯔꯝ ꯍꯥꯎꯁ ꯑꯃꯗ ꯄꯨꯔꯛꯏ꯫ ꯊꯧꯉꯝꯗꯤ ꯃꯁꯥꯗꯨ ꯏꯪꯕꯅ ꯂꯥꯏꯍꯧ ꯇꯧꯕꯒꯤ ꯀꯟꯅ ꯅꯤꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨ ꯌꯧꯔꯦ꯫ ꯊꯋꯥꯟꯅ ꯊꯧꯉꯝ ꯌꯧꯔꯦ, ꯂꯥꯛꯑꯣ ꯀꯨꯝꯃꯁꯦ꯫ ꯊꯋꯥꯟ ꯊꯧꯉꯝꯕꯨ ꯆꯝꯗꯨꯅ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯑꯒ ꯁꯣꯐꯥꯗ ꯉꯥꯗꯨꯅ ꯐꯝꯊꯍꯜꯂꯤ꯫ ꯊꯧꯉꯝ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯊꯋꯥꯟꯅ ꯃꯥꯅ ꯉꯁꯥꯏ ꯌꯥꯜꯂꯛꯈꯤꯕ ꯈꯥꯎꯗꯨ ꯄꯤꯔꯗꯨꯅ ꯁꯦ, ꯅꯁꯥꯗꯣ ꯏꯪꯕꯅ ꯅꯤꯛꯂꯦ, ꯁꯤ ꯍꯣꯡꯗꯣ ꯑꯗꯨꯒ ꯂꯩꯔꯝꯃꯣ꯫ ꯊꯋꯥꯟ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯁꯦ, ꯑꯁꯥꯕꯁꯦ ꯈꯔ ꯊꯛꯆꯤꯟꯁꯦ꯫ ꯊꯋꯥꯟꯅ ꯏꯁꯤꯡꯗꯨ ꯏꯟꯗꯨꯅ ꯄꯤꯊꯛꯏ꯫ ꯊꯧꯉꯝ ꯃꯁꯥꯗꯨ ꯅꯤꯛꯄ ꯁꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯊꯋꯥꯟ ꯊꯧꯉꯝꯒꯤ ꯃꯁꯥꯗꯨ ꯁꯥꯒꯠꯅꯕ ꯃꯈꯨꯠ ꯑꯅꯤ ꯇꯛꯅꯗꯨꯅ ꯊꯧꯉꯝꯒꯤ ꯃꯁꯥꯗꯨ ꯍꯣꯝꯕꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯉꯝ ꯃꯁꯥ ꯈꯔ ꯇꯦꯛꯈꯠꯂꯛꯂꯦ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ, ꯃꯐꯝꯁꯦ ꯃꯥꯅꯦ, ꯗꯥꯉꯥꯟ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯩꯈꯤꯕ ꯐꯥꯔꯝ ꯍꯥꯎꯁꯇꯨꯅꯦ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯔꯒ ꯌꯦꯡꯉꯒ ꯂꯧꯕꯅꯦ, ꯑꯗꯨꯅ ꯑꯩꯅ ꯈꯪꯕꯅꯦ꯫ ꯊꯧꯉꯝ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯤ꯫ ꯊꯋꯥꯟꯅ ꯀꯞꯄꯅꯣꯁꯦ ꯊꯧꯉꯝ, ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯁꯣꯟꯊꯒꯅꯣ꯫ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯗꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯕꯗ ꯑꯩꯈꯣꯏ ꯆꯦꯅ ꯅꯪꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯀꯣꯔꯠꯇ ꯁꯣꯏꯗꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯐꯅꯃꯛ ꯂꯨꯅ ꯇꯤꯟꯅꯔꯕꯁꯨ ꯆꯦꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯛꯃꯥꯏ ꯌꯦꯡꯉꯣꯏ꯫ ꯅꯅꯥꯎ, ꯂꯣꯠꯇꯨꯅ ꯁꯤꯗ ꯂꯩꯕꯁꯤꯗꯤ ꯄꯥꯡꯗꯕꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯥ? ꯊꯧꯉꯝ, ꯑꯩ ꯅꯪꯕꯨ ꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯅꯕ ꯄꯨꯔꯛꯄ ꯅꯠꯇꯦ꯫ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯧꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯄꯨꯔꯛꯄꯅꯦ꯫ ꯍꯥ, ꯑꯩꯒꯤ ꯏꯕꯣꯍꯜ ꯍꯣꯏ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯍꯧꯕꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯆꯥꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯊꯋꯥꯟꯅ ꯀꯩꯗꯧꯔꯒꯦ? ꯊꯧꯉꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯨꯝꯃꯛꯏ꯫ ꯍꯥ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯐꯝꯁꯦ ꯅꯪ ꯑꯩ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯗꯕꯅꯦ꯫ ꯀꯩꯝꯇ ꯄꯥꯈꯠꯀꯅꯣ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯒ ꯀꯣꯔꯧꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩ ꯄꯥꯕꯨꯡ ꯏꯕꯣꯍꯜꯗ ꯋꯥꯔꯤ ꯁꯥꯒꯦ꯫ ꯊꯧꯉꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ ꯏꯕꯣꯍꯜ, ꯁꯥꯒꯅꯨ꯫ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯒꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤꯗꯦ꯫ ꯑꯩ ꯉꯁꯥꯏ ꯅꯪꯒ ꯊꯦꯡꯅꯕꯗꯣ ꯄꯥꯕꯨꯡ ꯏꯕꯣꯍꯜ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯅꯦ꯫ ꯀꯣꯔꯧꯅ ꯑꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩ ꯏꯈꯨꯠꯁꯤꯅ ꯀꯣꯔꯧꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄꯅꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡ ꯏꯕꯣꯍꯜꯒꯤꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯊꯧꯉꯝꯅ ꯃꯥꯅ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯥꯕꯨꯡ ꯏꯕꯣꯍꯜꯃꯛꯅ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯊꯕꯛꯇꯣ? ꯑꯗꯨꯗꯤ ꯊꯧꯉꯝ, ꯅꯪ ꯃꯈꯣꯏꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯃꯣꯏꯗꯕ꯭ꯔꯥ? ꯂꯃꯟ ꯈꯨꯝꯕ? ꯑꯩꯁꯨ ꯁꯥ ꯃꯈꯣꯏꯒ ꯈꯦꯠꯅꯕ ꯂꯩꯈꯤꯗ꯭ꯔꯥ? ꯊꯧꯉꯝ, ꯁꯥ ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯅ ꯂꯃꯟ ꯈꯨꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯈꯨꯝꯒꯗꯧꯔꯤꯕꯅꯦ꯫ ꯏꯆꯥꯗꯨꯕꯨꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯍꯜꯂꯗ꯭ꯔꯣ? ꯈꯨꯝꯒꯅꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯋꯥꯟꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯆꯦꯒꯤꯅꯦ, ꯅꯪ ꯋꯥ ꯉꯥꯡꯀꯅꯣ꯫ ꯊꯋꯥꯟ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯆꯦ꯫ ꯅꯅꯥꯎ, ꯊꯧꯉꯝ ꯊꯦꯡꯅꯔꯕꯣ? ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯩ ꯊꯧꯉꯝ ꯍꯣꯏꯗ ꯂꯩꯔꯦ꯫ ꯀꯣꯔꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯊꯧꯉꯝꯗ ꯄꯨꯟꯅ ꯊꯤꯟꯃꯤꯟꯅꯔꯁꯦ꯫ ꯍꯣꯏ꯫ ꯁꯨꯁꯃꯥ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫
ꯊꯋꯥꯟ ꯊꯧꯉꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯉꯝ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯆꯦꯅ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯆꯦꯅ ꯃꯐꯝꯁꯦ ꯈꯪꯉꯛꯇ꯭ꯔꯤꯉꯩ ꯆꯠꯈ꯭ꯔꯁꯦ꯫ ꯏꯆꯥꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯁꯦ꯫ ꯅꯅꯥꯎ, ꯅꯪꯅ ꯍꯥꯏꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯃꯥ ꯍꯣꯏ ꯄꯥꯈꯠꯀꯅꯤ꯫ ꯊꯧꯉꯝ, ꯆꯦ ꯂꯩꯔꯤꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯪꯗꯤ ꯅꯊꯟꯇꯅꯤ꯫ ꯅꯪ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ? ꯅꯪꯕꯨ ꯁꯦꯟꯅꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯐꯔꯦꯁꯦ, ꯊꯦꯡꯉꯦ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯊꯧꯉꯝ ꯍꯧꯒꯠꯂꯛꯄꯗ ꯊꯋꯥꯟꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯉꯝꯅ, ꯅꯅꯥꯎ, ꯍꯧꯒꯠꯂꯛꯑꯕꯣ? ꯂꯥꯛꯑꯣ, ꯐꯝꯃꯣ꯫ ꯊꯧꯉꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯒꯠꯄ? ꯀꯨꯏꯔꯦ, ꯗꯨꯀꯥꯟꯒ ꯊꯤꯔꯨꯔꯦ꯫ ꯑꯩ ꯄꯣꯠꯆꯩ ꯂꯩꯔ ꯍꯟꯖꯤꯜꯂꯛꯏꯅꯦ꯫ ꯊꯋꯥꯟꯅ ꯆꯥ ꯄꯤꯔꯛꯏ꯫ ꯁꯦ, ꯊꯛꯆꯤꯜꯂꯣ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯤ꯫ ꯊꯋꯥꯟ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯈꯣꯏ ꯆꯦꯒꯤꯌꯣ ꯃꯃꯥꯒꯤꯌꯣ ꯄꯥꯕꯨꯡꯒꯤꯌꯣ ꯃꯤꯁꯀꯣꯜ ꯉꯥꯛ ꯉꯥꯏꯔꯦ꯫ ꯄꯥꯈꯠꯂꯝꯃꯅꯤꯌꯦ, ꯑꯗꯨꯏꯅꯦ, ꯐꯖꯅ ꯍꯥꯏꯌꯣ꯫ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯒ꯫ ꯑꯩ ꯉꯔꯥꯡ ꯑꯩꯈꯣꯏ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ GPS ꯑꯣꯟ ꯇꯧꯋꯦ꯫ ꯈꯪꯂꯝꯃꯅꯤꯌꯦ ꯁꯤꯗ ꯂꯩ ꯍꯥꯏꯕ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯁꯨꯁꯃꯥ ꯃꯤ ꯈꯔꯒ ꯂꯥꯛꯄ ꯎꯏ꯫ ꯊꯧꯉꯝ, ꯂꯥꯛꯑꯣ꯫ ꯊꯧꯉꯝꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯧꯉꯝꯅ, ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯆꯦ ꯌꯧꯔꯦ, ꯂꯥꯛꯑꯣ꯫ ꯑꯗꯨꯒ ꯆꯦꯜꯂꯤ ꯀꯩꯒꯤꯅꯣ? ꯊꯧꯉꯝ, ꯋꯥ ꯉꯥꯡ ꯂꯩꯔꯅꯨ, ꯁꯠ ꯂꯥꯛꯑꯣ, ꯅꯪꯉꯔꯣꯏꯌꯦ꯫ ꯊꯋꯥꯟ ꯊꯧꯉꯝꯕꯨ ꯃꯈꯨꯠ ꯆꯝꯗꯨꯅ ꯆꯤꯡꯉꯒ ꯄꯨꯏ꯫ ꯁꯨꯁꯃꯥ ꯊꯧꯉꯝ ꯍꯣꯏꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗ ꯆꯪꯉꯛꯏ꯫ ꯊꯧꯉꯝ, ꯊꯋꯥꯟ, ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯗ ꯍꯥꯏ, ꯆꯠꯂꯣ, ꯌꯨꯝꯁꯦ ꯊꯨꯡꯅꯕ ꯊꯤꯌꯣ꯫ ꯁꯨꯁꯃꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯊꯋꯥꯟꯒꯤ ꯐꯣꯟ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯝꯕꯒꯤꯁꯨ ꯇꯦꯕꯜꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯊꯧꯉꯝꯒ ꯊꯋꯥꯟꯒ ꯂꯥꯞꯅ ꯆꯦꯜꯂꯤꯕꯗꯨ ꯎꯏ꯫ ꯊꯣꯛꯂꯛꯑꯣ, ꯑꯁꯣꯝꯗ ꯆꯦꯜꯂꯦ, ꯇꯥꯟꯅꯧ꯫ ꯃꯌꯥꯝꯗꯨ ꯊꯧꯉꯝꯒ ꯊꯋꯥꯟꯒ ꯇꯥꯟꯅꯩ꯫ ꯊꯧꯉꯝꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯅꯥꯎ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯊꯋꯥꯟꯅ ꯊꯧꯉꯝꯕꯨ ꯄꯝꯈꯠꯇꯨꯅ ꯄꯨꯏ꯫ ꯊꯧꯉꯝꯕꯨ ꯃꯣꯡꯁꯣꯡ ꯑꯃꯗ ꯄꯣꯊꯥꯍꯜꯂꯤ꯫ ꯊꯧꯉꯝ, ꯅꯪ ꯁꯤꯗ ꯂꯩꯌꯣ꯫ ꯑꯩ ꯅꯥꯀꯟ ꯑꯃꯗ ꯊꯣꯛꯈꯤꯒꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯟꯅꯈꯤꯕꯒ ꯁꯣꯝꯗ ꯆꯠꯂꯣ ꯅꯪ꯫ ꯇꯨꯔꯦꯜ ꯑꯃ ꯂꯩꯕꯅꯦ, ꯇꯣꯔꯕꯥꯜꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ꯫ ꯅꯅꯥꯎ, ꯆꯠꯈꯤꯅꯣ ꯅꯅꯥꯎ꯫ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯇꯣꯔꯕꯥꯜꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯊꯋꯥꯟꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯨꯁꯃꯥ ꯁꯨꯝ ꯊꯤꯔꯛꯄꯗ ꯊꯧꯉꯝꯅ ꯂꯣꯠꯂꯤꯕ ꯃꯣꯡꯁꯣꯡꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯅꯥꯀꯟꯗꯒꯤ ꯁꯨꯁꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯏ, ꯃꯦꯗꯥꯝ, ꯑꯁꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯁꯨꯁꯃꯥ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯊꯋꯥꯟꯕꯨ ꯇꯥꯟꯅꯩ꯫ ꯊꯧꯉꯝ ꯊꯋꯥꯟꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯜ ꯇꯝꯅ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯁꯨꯁꯃꯥꯅ, ꯅꯅꯥꯎ, ꯆꯦꯟꯒꯅꯨ ꯅꯅꯥꯎ꯫ ꯊꯋꯥꯟꯗꯨ ꯅꯨꯡꯗꯥꯡꯗꯒꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯨ ꯆꯣꯛꯊꯔꯗꯨꯅ ꯀꯟꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯆꯦꯟꯕꯗ ꯎꯞꯇꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯁꯨꯁꯃꯥꯅ ꯊꯋꯥꯟꯕꯨ ꯍꯧꯒꯠꯄꯤ꯫ ꯀꯩꯒꯤꯅꯣ ꯅꯅꯥꯎ, ꯅꯪꯅ ꯆꯦꯜꯂꯤꯗꯤ? ꯆꯦ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯈꯪꯉꯦ꯫ ꯊꯧꯉꯝꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯛ ꯁꯤꯟꯅꯔꯣꯏ꯫ ꯅꯅꯥꯎ, ꯊꯧꯉꯝꯗꯣ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯪ ꯂꯣ ꯀꯔꯤꯅꯣ ꯐꯖꯅ ꯈꯪꯉꯕ ꯃꯤꯅꯦ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯔꯥꯜ ꯂꯛꯁꯤꯟꯖꯕꯅꯦ꯫ ꯊꯧꯉꯝ ꯃꯔꯥꯜ ꯂꯩꯇꯦ ꯆꯦ, ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯕ ꯈꯛꯅꯦ꯫ ꯑꯗꯨꯗꯤ ꯀꯣꯔꯠꯇ ꯍꯥꯏꯒꯗꯕꯅꯦ꯫ ꯊꯧꯉꯝ ꯀꯗꯥꯏ ꯂꯩ ꯍꯥꯏꯔꯣ? ꯍꯥꯏꯔꯣꯏ꯫ ꯅꯅꯥꯎ, ꯊꯧꯉꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯔꯣ? ꯑꯩꯅ ꯐꯖꯅ ꯍꯪꯂꯤꯀꯥꯟ ꯍꯥꯏꯔꯣ꯫ ꯑꯩ ꯍꯥꯏꯔꯣꯏ꯫ ꯁꯨꯁꯃꯥꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯗ ꯍꯥꯏ, ꯃꯁꯤ ꯐꯨ꯫ ꯊꯋꯥꯟ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯏ꯫ ꯁꯨꯁꯃꯥꯅ, ꯌꯥꯔꯦ ꯂꯦꯞꯄꯣ꯫ ꯊꯋꯥꯟꯕꯨ ꯍꯧꯒꯠꯂꯒ ꯀꯣꯂꯔꯗꯨ ꯄꯥꯏꯗꯨꯅ ꯍꯪꯉꯤ, ꯍꯥꯏꯔꯛꯑꯣ, ꯊꯧꯉꯝ ꯀꯗꯥꯏꯗ ꯂꯩ? ꯊꯋꯥꯟꯅ ꯃꯈꯣꯜ ꯐꯥꯏꯔꯗꯨꯅ ꯈꯨꯝꯃꯛꯏ, ꯑꯩ ꯍꯥꯏꯔꯣꯏ꯫ ꯁꯨꯁꯃꯥꯅ ꯊꯋꯥꯟꯕꯨ ꯈꯨꯄꯥꯛꯅ ꯃꯃꯥꯏꯗ ꯊꯥꯏ꯫ ꯑꯩ ꯊꯧꯉꯝꯒꯤ ꯐꯤꯕꯝ ꯈꯪꯗꯕ꯭ꯔꯥ? ꯃꯥꯒꯤ ꯐꯅꯕꯅꯦ ꯑꯩꯅ ꯁꯤꯟꯒꯗꯧꯔꯤꯕꯁꯦ꯫ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯣ? ꯊꯋꯥꯟ ꯃꯆꯦꯗꯒꯤ ꯅꯣꯡꯃꯩꯗꯨ ꯆꯠꯂꯤ꯫ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯁꯤꯜꯂꯛꯀꯅꯨ꯫
ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯀꯥꯞꯀꯗꯕꯅꯤ. ꯅꯅꯥꯎ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯆꯦ, ꯑꯩ ꯊꯧꯉꯝꯕꯨ ꯅꯨꯡꯁꯤ. ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯅꯕ ꯉꯝꯒꯅꯤ. ꯅꯅꯥꯎ, ꯅꯣꯡꯃꯩꯗ ꯄꯤꯔꯣ. ꯁꯨꯁꯃꯥ ꯆꯪꯁꯤꯟꯗꯨꯅ ꯊꯋꯥꯟꯒ ꯅꯣꯡꯃꯩ ꯃꯨꯟꯅꯕꯒꯤ ꯃꯨꯛꯅꯩ. ꯊꯋꯥꯟꯗꯒꯤ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯤ. ꯊꯋꯥꯟꯅ ꯃꯆꯦꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯑꯝꯃꯒ ꯇꯨꯔꯦꯜꯗ ꯆꯣꯡꯊꯈ꯭ꯔꯦ. ꯅꯅꯥꯎ! ꯁꯨꯁꯃꯥ ꯇꯨꯊꯔꯗꯨꯅ ꯈꯨꯗ ꯀꯨꯜꯂꯒ ꯀꯞꯄꯤ. ꯁꯅꯥꯌꯥꯏꯁꯨ ꯀꯣꯜ ꯇꯧꯔꯛꯏ. ꯁꯨꯁꯃꯥ, ꯅꯅꯥꯎꯒ ꯏꯆꯥ ꯊꯧꯉꯝꯒ ꯐꯪꯉꯕ꯭ꯔꯣ? ꯐꯪꯉꯦ. ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯦ. ꯑꯩꯅ ꯈꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡ. ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ. ꯅꯅꯥꯎꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯄꯥꯕꯨꯡ. ꯏꯆꯥꯅ ꯀꯔꯤꯒꯤꯅꯣ ꯀꯞꯄꯤꯕꯣ? ꯁꯦ, ꯀꯞꯀꯅꯨ. ꯄꯛꯆꯗꯦ. ꯐꯔꯦ, ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯛꯑꯣ. ꯁꯅꯥꯌꯥꯏ ꯀꯣꯜ ꯀꯛꯈ꯭ꯔꯦ. ꯁꯣꯝꯗꯅ ꯊꯋꯥꯟ ꯇꯨꯔꯦꯜꯒꯤ ꯏꯔꯩꯒ ꯂꯣꯏꯅꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯏ. ꯊꯧꯉꯝ ꯇꯣꯔꯕꯥꯜꯗ ꯐꯝꯗꯨꯅ ꯊꯋꯥꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯋꯥꯟ ꯎꯕꯗ ꯊꯧꯉꯝꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ. ꯊꯋꯥꯟ ꯊꯧꯉꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯊꯧꯉꯝꯅ ꯊꯋꯥꯟꯕꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ. ꯃꯆꯤꯟꯗ ꯇꯠꯂꯤꯕꯗꯨꯗ ꯊꯦꯡꯉꯤ. ꯅꯥꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯂꯥꯛꯑꯣꯁꯦ. ꯊꯧꯉꯝꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪꯁꯨ ꯑꯩꯒꯨꯝ ꯃꯤꯔꯣꯠ ꯑꯣꯏꯔꯦꯀꯣ? ꯀꯩꯒꯤ ꯃꯤꯔꯣꯠ ꯑꯣꯏꯗꯣꯏꯅꯣ? ꯂꯥꯛꯑꯣ ꯆꯠꯂꯁꯦ. ꯊꯋꯥꯟꯒ ꯊꯧꯉꯝꯒꯗꯨ ꯆꯤꯡꯃꯥꯏꯔꯣꯝꯗ ꯀꯥꯈꯠꯂꯛꯏ. ꯁꯨꯝ ꯋꯥꯔꯤ ꯁꯥꯅ ꯆꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯊꯧꯉꯝ ꯂꯩꯊꯍꯧꯏ. ꯊꯋꯥꯟꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯒꯦ ꯊꯧꯉꯝ? ꯂꯥꯛꯑꯣꯗꯅ. ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯁꯤꯜꯂꯛꯂꯦ. ꯊꯧꯉꯝꯗꯨ ꯈꯨꯗ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤ. ꯅꯅꯥꯎ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯊꯋꯥꯟ ꯊꯧꯉꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯊꯧꯉꯝ, ꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ. ꯂꯥꯛꯑꯣ. ꯊꯋꯥꯟꯅ ꯊꯧꯉꯝꯕꯨ ꯁꯝꯗꯨꯅ ꯄꯨꯔꯛꯑꯦ. ꯊꯧꯉꯝꯗꯤ ꯃꯁꯥꯗꯨ ꯍꯥꯏꯔꯦ. ꯊꯋꯥꯟ ꯊꯧꯉꯝꯒꯤ ꯃꯇꯧꯗꯨꯗ ꯊꯧꯉꯝꯕꯨ ꯄꯝꯈꯠꯇꯨꯅ ꯄꯨꯔꯦ. ꯃꯅꯥꯛ ꯅꯛꯄ ꯆꯤꯡꯒꯤ ꯈꯨꯟ ꯑꯃꯗ ꯆꯠꯂꯤ. ꯃꯝꯁꯤꯜꯂꯛꯄꯗꯒꯤ ꯑꯅꯛꯄ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯀꯧꯏ. ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤꯌꯥꯏ ꯆꯠꯂꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ. ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯕ꯭ꯔꯥ? ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤ ꯃꯐꯝꯁꯤꯗ ꯊꯨꯡꯂꯕꯅꯤ. ꯃꯥꯒꯤ ꯃꯁꯥꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯦ. ꯏꯃꯥꯅ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯣ. ꯆꯪꯉꯁꯦ. ꯏꯃꯨꯡꯗ ꯆꯪꯁꯦ. ꯑꯍꯜꯗꯨꯒꯤ ꯇꯨꯡ ꯏꯟꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ. ꯊꯧꯉꯝꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯍꯜꯗꯨꯒꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯦ. ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ. ꯏꯃꯥꯅ ꯗꯗꯥꯕꯨ ꯃꯄꯥꯟꯗ ꯊꯣꯛꯁꯤ ꯍꯥꯏꯌꯦ. ꯌꯥꯅꯤ. ꯊꯋꯥꯟ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯗꯥꯔꯤꯗ ꯐꯝꯃꯒ ꯂꯩ. ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯌꯦꯡꯂꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ. ꯗꯥꯉꯥꯟ, ꯊꯧꯉꯝꯕꯨ ꯃꯣꯃꯣꯅꯣꯛꯅ ꯊꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ. ꯑꯍꯜ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯆꯥꯅꯨꯄꯥ ꯉꯥꯛꯇ 2 ꯐꯪꯉꯤꯅꯦ. ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ. ꯊꯋꯥꯟꯗꯨ ꯑꯍꯜꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯍꯔꯥꯎꯖꯩ. ꯃꯃꯥꯗꯤ ꯏꯃꯥ? ꯆꯪꯁꯦ. ꯃꯅꯨꯡꯗ ꯃꯃꯥꯁꯨ ꯂꯩꯍꯧꯔꯦ. ꯊꯋꯥꯟ ꯏꯃꯨꯡꯗ ꯆꯪꯉꯛꯏ. ꯊꯧꯉꯝꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ. ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯧꯉꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯋꯥꯟ ꯊꯣꯛꯂꯛꯑꯒ ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ. ꯏꯃꯥꯒꯤ ꯂꯃꯟꯁꯦ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏ. ꯀꯔꯤꯒꯤ ꯂꯃꯜꯂꯅꯦ? ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ. ꯑꯗꯣ ꯀꯔꯤꯒꯤꯔꯥ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯗꯧꯕ ꯃꯇꯝꯗ ꯆꯤꯡꯗ ꯂꯥꯛꯄꯗꯤ? ꯊꯋꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯕ ꯑꯍꯜꯗꯨꯗ ꯇꯝꯃꯤ. ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯣꯍꯣ, ꯑꯗꯨꯛ ꯐꯠꯇꯕꯀꯣ ꯃꯈꯣꯏꯁꯤꯡꯗꯣ. ꯃꯇꯝ ꯈꯔ ꯏꯃꯥꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ. ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯁꯥ ꯀꯜꯂꯀꯥꯟꯗ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯗ ꯏꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯀꯣ. ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯣꯛꯂꯛꯏ. ꯗꯗꯥ, ꯏꯆꯦꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦ. ꯆꯪꯉꯣ. ꯊꯋꯥꯟꯅ
ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯏꯃꯥ. ꯊꯧꯋꯥꯟ ꯊꯧꯉꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ. ꯐꯃꯨꯡ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯃꯣꯔꯥ ꯑꯃꯗ ꯐꯝꯃꯤ. ꯊꯧꯉꯝꯅ, "ꯅꯅꯥꯎ, ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯏꯆꯥꯁꯤꯡꯁꯦ ꯇꯥꯏꯕꯪ ꯐꯥꯎꯔꯝꯗꯕꯁꯨ ꯌꯥꯏꯀꯣ?" ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯁꯦ, ꯍꯥꯏꯍꯩꯗꯦ. ꯑꯩꯁꯨ ꯏꯆꯥꯗꯣ ꯄꯥꯝꯒꯦ. ꯊꯧꯋꯥꯟꯅ ꯑꯉꯥꯡ ꯑꯃ ꯂꯧꯈꯠꯇꯨꯅ ꯄꯝꯃꯒ ꯑꯉꯥꯡ ꯑꯃꯗꯨ ꯌꯦꯡꯉꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯧꯉꯝ, ꯃꯃꯤꯡꯗꯤ ꯀꯩꯀꯩ ꯀꯧꯗꯣꯏꯅꯣ? ꯊꯧꯉꯝꯅ ꯑꯉꯥꯡ ꯑꯃꯗꯨ ꯄꯝꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯗꯥꯉꯥꯅ ꯁꯤꯟꯊꯣꯏ ꯍꯥꯏꯅ ꯊꯣꯜꯂꯝꯃꯦ. ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯒꯤ ꯁꯨꯅ ꯃꯄꯥꯅ ꯃꯃꯤꯡ ꯊꯣꯜꯂꯝꯗ꯭ꯔꯦ. ꯑꯗꯨꯗꯤ ꯏꯆꯥ ꯑꯇꯣꯝꯕꯒꯤꯁꯦ ꯑꯩꯅ ꯃꯃꯤꯡ ꯊꯣꯜꯂꯒꯦ, ꯌꯥꯕ꯭ꯔꯥ? ꯀꯩ ꯃꯃꯤꯡ ꯊꯣꯟꯗꯣꯏꯅꯣ? ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ, ꯑꯍꯦꯟꯕ, ꯊꯣꯏꯍꯦꯟꯕ.